Ngasigi warisi just nupi amagi matangdani. Mahaki nungsiba fangnabagidamag imong manunggi. Miyoy singa Faoba mahak na khatnarami. Nupi asina chumnagi manglan kaya ama. Sagat pakak natana manglan singasi aseng bada fangnabasu. Mahak na yamna kanna hotnarami. Adubu nupi sina wafam amakakti khanglamde madudi. Nongmadi mahaksi mahaki yamna close oiba miyoy amagi khutta maithiba nangani haibase amasung mahaki asiba haksangsi mahak na layriba sarkargi quarter asidagi nongmagi ayuk amada sina fangani haibasu mahaki wakhalna kaidonungde sagatlude wari asi 2016 gi oidoini Uttar Pradesh ki Kanpur city da laiba circuit house colony da judicial magistrate nupi amakhak lay mahaki mamingsi Pratibha Gautam kawi Pratibha mahakna hauzik layriba colony sida lakpa kuidri tha kharagi mamangda mahak simafam sida nauna posting lakhibani Pratibha gi asengba horokfamdi urei hairiba mafam sidagini Pratibha gi luhongba sina Delhi dagi Abhishek Rajan Kauba mioi amaga pangthoklami Abhishek na Delhi gi 30,000 kota lawyer amoina thabak tawi aduga Pratibha na Kanpur da civil judge amoina deploy tawrami 2016 gi October gi tang 9 gi numidang da Abhishek Delhi dagi Kanpur chatnaba thoroklami mathang gi numit haibadi October gi tang 9 gi ayuk sida mahaki loina bina lairiba sarkar gi quarter sida yaurakadorabani mahakna lambi sida Pratibha da hana call tawduna mahak unaba lai haibana fai khalami Abhishek na hanjan Pratibha da call tawrami adubu call asi paikhalaklamde Abhishek na circuit house colony yauraba matung Pratibha na lairiba room sigi doorbell khinglami manungdagi response pirakpagi mami amata Abhishek na uramde thongsu hangdoraklamde Abhishek Pakhatpa Faoba horami mahakna thong asida hanjan kanna thinba horami adubu paukhumdi amata fanglamde Pratibha gi yumsida thabak subi nupi ama sulai mahaksu la ibra laktabra khangde adubu mahakna su thong hangdoraklamde thong se manungdagi londuna laibana Abhishek amuk hena wakhal waba horami kaigumba Pratibha mapanda chatkhiba oiragadi thong se mapandagi longadabani pakhat manbadagi Abhishek na thong si thubairage haibagi frep laurami khara hotnaraba matungda manungi lok se teklami pakhat na Abhishek yum manungda changlami manungda hek changbaga Abhishek na uriba phibam sina mahakpu amuk hena kihalami mahaki loinabi Pratibha selling fan da yalaga lairami masida sunatana makhut animaki singlisu kaklami pakhatpa amadi thamoi sokna Abhishek na mahaki loinabagi haksangsi sokkena tawrami hek soklubaga Pratibha gi masasi taraklami yamna thuna Abhishek na circuit house colony dagi chawrakna kilometer ani ahum lapna leiba Kanpur Kant police station da ayukki pung 9 swaida yaruklami mahakna police ta wari kudimak lirami police na thodok asi mafam sigi judicial magistrate amagi thodokni hek khangbaga makhoi mayam irang langnarmi amadi yamna thuna thodok thofam da yaruklami masigi matung thokriba thodok asi yamna serious oibana atopa makok thongba mioi singsu tapna amagi mathang ama thodok thofam da laklami tha 8-9 gi mamangda khakta Abhishek amadi Pratibha gi luhongbasi pangthokhiba tangairi makhoi ani gi si love marriage amakhakni achoba conflict ama thoklaba matungda ta makhoi ani gi luhongbasi oithokkhibani Pratibha Uttar Pradesh ki urei hairiba mafam sida leiba mioi amakhakni angang oirikandagi hauna Pratibha yamna intelligent oi amasung gyan su yamna tai mahaki apokpa bank ta thabak tawi mahaki imungsi normal oiba middle class family amakhakni adubu Pratibha gi manglandi yamna chawrami Pratibha larik laisu tambasi yamna pamjai punsida achoba achievement amakhak phangba pamlami angang oina mahaksi lawyer oiba pamlami ahan bagi basic education tamba loisalaba matung Lucknow da chatlami Lucknow University dagi BA LLB tamba loisalami adubu mahakna graduation tawrikan sida mahaki goal si amuk change tawrami hauzikti lawyer oiba khak natana mahaksi just amu oina oining laklami masina maram oiraga Pratibha Delhi da laktuna LLM amuk tawrami course asi lawyer ba matung judicial service ki exam pinaba Pratibha preparation tawduna leirami matam sida Pratibha na coaching tawriba
institute sida judicial service ki preparation tawriba satra amaga thengnarami mahaki mamingna Manu Abhishek Rajan kawi Abhishek yamna paisa paiba achauba imung amagi machani mahaki mapa Suresh Chandra Rajan retired judge amakhakni mahaki machena tis Hazari Kota lawyer amakhakni amasung mahaki mabaina judge ni masida sunatana Abhishek ki family gi mioi taret legal gi field sida thabak tawi asigumba environment amada chawrakpana Abhishek su judge ama oigi haibagi manglan sagatlami coaching center da makhoi ani thengnarba matung Abhishek amadi Prathiva toina unarami masigi matung close oiba marup amakhak oiraklami marup oirambadagi karma matamda boyfriend girlfriend oiki haiba makhoi ani su khanghaude matamgi matung inna makhoi ani gi nungsinaba yamna serious oiraklami adubu makhoi ani nungsinai haibasi imung manunggi miyoina khangmanate imung manungnadi machasing larik laisugi lamda busy oiraga lei khalibani Abhishek ki imung si Delhi gi Karol Bagh thalai 2013 da provincial civil service judicial gi exam pangthoklami hairiba exam si pass tawraba matung data judge oibagi manglan si panthungpham yaugadoribani makhoi ani su yamna kanna honaduna exam ase pirami exam gi result lakpada Prathiva di pass tawrami aduga Abhishek ti pass tawbangam lamde Prathiva di mahakna khaliba manglan ase mangfaunabagi maikai romda changchin hirami adubu Abhishek ki oinadi manglan ama oina adum leihorami judge oiba ngamdabadagi Abhishek lawyer ama oina leiba tarami career gi lambi tongan jarabasu makhoi ani gi nungsinabadi mayeng taramde punna hingminasi haibagi wasak ama khak sakminarami oiningba oirasanu makhoi ani gi ferepti hongaroi leplami adubu makhoi ani gi laibakta tonganba ama iraga leirami nongmadi Prathivana mahaki araiba thauna lingjen puthoktuna mayumgi mida mahak nupa amaga nungsinai lohongbasu mahakal hongani hairami wafam asi Abhishek ki yumda yaurakpada mafam sigi hawa nungsitsi yamna honglami imung animak makhoi anigi nungsi mari asigi mayokta leirami Prathiva gi imung manungi matung inna machanupi judge oirabanina achauba officer amada lohongpham thoi icham chamba lawyer dadi yaroi hairami masida sunatana caste ki matang dasu mapa mamana yaninglamde adubu Prathiva gi thamoi amasung wakhal dadi Abhishek khaktani nakal amarom dasu Abhishek su Prathiva khakal lohongba pamlami adubu mahaki imung manungsu lohongba sida yaramde marak sida Prathiva gi judge oibagi training solution kirami 2015 da mahaki ahanba posting si Kanpur area gi additional civil judge oina tharami Prathiva di mahaki ningzaba thunglami nakal amaromdana Abhishek ti 30,000 kota lawyer gi training tawduna leirami makhoi ani tongan ba mafamda leijarabasu thamoi gi oiba maridi lapnaramde kaigumba kandana Prathiva Delhi da lai kayumba kandana Abhishek Kanpur da lai 2016 gi January gi tang 18 da makhoi anina yamna chauba firep amakhak laurame imung anina yanadabagi maraksida makhoi anina Delhi da laiba Arya Samaj Mandir da tuminna imung manung khanghandana lohonglami makhoi ani lohongjarabasu haujiksu makhoi gi imung gi mioi singda makhoi ani gi nungsi marisi accept tobinaba kanna haijaduna leirami Abhishek ki imungna machanupa na hairibasi khajik yaba horoklami makhoina Prathiva bu mamau amu oina lawba horami adubu Prathiva gi imung di haujiksu sauri tha ani leiraga 2016 gi April gi tang kulhumdoi da Delhi da party amakhaksilami hairiba party asida Abhishek amadi Prathiva lohongle haina lauthoklami party sida Abhishek ki imung di yaurami adubu Prathiva gi family amata laklamde imung manung yanadaba taragasu lohonglabani namatai manau ani Kanpur gi circuit house colony sida punna leirami mafam sida Prathiva sarkar gi quarter fanglami matam khara punna laiminaramlaba matung Abhishek mahaki lawyer gi training makha chathanaba Delhi da amuk halaklami haujikti makhoi ani gi lohongbasi tha khara fakhirami makhoi animak magi career da busy oirami laifam laknaba taragasu marakta
adum unarami tapna tapna luhongkiba tha nipan fakhirami masigi matung thodok thokliba October gi tang 8 gi ayuk silaklami Abhishek na mahakki nupi Pratibha unanaba sarkar gi quarter ase yorakpada makhoi anina thengnariba mawongsi mahakki punsigi kaungamnaroidaba ayuk ama oigani haiba mahakna kaidaunungda khalude thodok thokfamgi phibamsi yamna serious oirami lawyer Abhishek mafamsida yamna thamoi kaina leptuna lei just Pratibha gi haksang leimaida taduna lei mahakki ngaksamda dupatta yauri makut animakki singli kaklami yengbada kiningai gi masakni police na forensic team bu kawrami thodok thokfamgi potsak khudimak yamna section na yenglami kamaina thokriba thodok no khangnaba angle khudimaktagi yenglami police na Abhishek na liriba warisi achumbani haina khalamde police ki wakhalda karigidamak mioi amana tongan tongan ba mawong anida mahakki thawaisi thajadawribano singli kaktuna sinaba hotnaraga karigi amuk thauri yanduna sijadawribano kaigino hairagadi kanagumba ama singlida kaklabadi I yamna thoi masina maram oiraga masa adu chok tharaktuna gyan manglakani phibam sida matau karamna mioi adu amuk thauri yanba ngamdoino wahang asina case asibu maikai honghalami investigate makha chatharami forensic team na Pratibha gi ngaksamdagi dupatta lauthoklamai dupatta hek lauthokpada yamna thamoi sokningai oiba wafam amasu amuk mangda thoraklami ngaksamda yamna thoba posak amana ahumlak attack tawkhibagi dakfam su leirami yengbada blade na tawkhiba malami thauri yanbagi dakfam su tarami adu oiragasu dakfam si normal am oiramde normally kanagumba ama masa mathanta thauri yalaga sijaba natragana thauri yanduna hatma tamda bi natragana yugi shape ki dakfam se lei kaigino haragadi haksangi arumbasi ngakki mang thangba saruk sida force pigani dakfam se tung thangba saruk tasu taba yawi adabu ka hena tagande aduga miyoi ama leibak se thengna thauri yanbada siba taragadi o shape ki dakfam amuk tagani Pratibha gi ngaksamda tariba dakfam si o shape kumbani amasung mahakki khutta sokliba sisu blade na lenkibani ama anikhak lenkibasu nate khut amadana asokpa dak nipan aduga khut amadana asokpa dak taruk leirami tamna tamna thodok asigi matangda manak nakpa mafamsingdasu sandokhirami media su thodok thokfamda yaruklami case asi just nupi ama yamna ngakningai oiba mawongda sirambagini maram asina miyoi khudingmakki mityengsi case asida thamlami police na Pratibha gi parents ta call tawrami mapana call se paikhalakpaga machanupi yamna chingnaningai oiba mawongda siduna leirami hairami paw ase tabada imungi miyoi sing yamna nungairamde amasung yamna thuna Kanpur gi damak lakpa haurami asomdana Pratibha gi hakchang postmortem tawnabagi hospital da thakirami numit chupasima investigate tawba yaba tawrba matung numidangda Pratibha gi postmortem pangthoklami thodok thokfam gi matangda amuk haizarabada yum manungsida changnabagi lambisi amakhaktani Abhishek na thugairaga manung sangi hairiba thong sikhak oidoini police na thong gi puna se khara munna yengbada singnaningai oiba posak amasu amuk thoraklami puna se khitangdi komi adubu tekpa khotpadi tawramde phibam sida thong se thingzalaga yengbada lok se kaisu thodokpa tawde adum thingba yarami karigumba thong si asengbagi thugaiba taragadi lok se amuk hanna sinaba yaroidabani haujekti police ki mityengsi Abhishek khaktada thamlami kaigino haragadi mahaknani thong si thugaiduna manung sangi hairibasi police na Abhishek ta wahang pahung toba haurami ahan ba wahang da nangna manungda hek changbaga kari ui hanglami Abhishek na mamangda police ta haikiba wafam se amuk halaga hairami adubu police na makha taba wahang hangdrikan Abhishek na makha taraklami madudi Delhi dagi mahak Kanpur da by road ta lakpani toll plaza gi tax receipt check tobu yagani CCTV footage su check to hairami call details su yengu aina laktrigan Pratibha da hanjan call kayak tawki aigi location su check to hairami mayam se police na Abhishek ta hangkhiba leitri adu oiraga su thodok sida mahak yaude chenade habasi masa mathanta sengdoklami mi amana hangliba wahang sidagi hendoraktuna atopa
wafam kaya ama sengdorokpa taragadi atopa wahang kaya amuk thorai mafam sidagi Abhishek chatnaba kaya hotnarami adubu police na chatpagi ayaba piramde hojikti thaudoksi chingnaningai oiba misi ama oidre thaudoksigi matangda Abhishek ta chingnarami chingnabagi maramsu yamlami Abhishek masana haijakhibani madudi mahakna Pratibha gi haksang da thenglubasina maram oiraga Pratibha makhada tarakhibani adubu mahaksi lawyer amani mahaksu khanglibani madudi thaudok thokfamsi kayamuk yamna maru oi haibasi khitang lengluba thengubana case asigi maikaisi change tawhonba ngammi haibasi mahakna su khangibani kaidawbagino mahakna Pratibhada thenguribasi atopa achoba wahang amana Abhishek na thaudoksigi matangda call tawraga police ta paw haiba yai karigidamak mahakna call tawdribano call tawbagi mahutta kilometer ani ahum lapna police station na chatkhibani circuit house colony sida achauba thabak toba mioi kaya amagi yum lei security guard kaya amasu lei Pratibha gi yum gi loksi manungdagi hangdaba matam sida mahakna security guard ta karigi paw pidribano thong se mahakna thugaiba matamda mahakna tawriba asida mateng pangbinaba kana amata mahakna kaudriba karigino thong se mahakna thugaiduna manungda changi asiba haksang urba matung yumdagi thoraktuna police ta paw piru naba lakpadasu security guard ama fauda kariguma hum amata mahakna hairamde Pratibha gi mapa mamasu thodok thokhomda yaroklami machanupi gi haksang uraga makoi su tofom khanglamde nungaitaba siga loinana makoi gi thamoida sauningba amasu faurami makoina direct Abhishek amasung mahaki imungda thodok matangda maral sirami Pratibha gi mapa gi matung ina machanupi luhonglaba matungda kaisu harau nungaina leite wakhal waraga lei mapana siriba maralsi karino hairagadi Abhishek na Pratibha bu mahaki mapa mamada fazana wari watai toholamde tamna machanupi bu makoigi imungdagi lapthok halami Abhishek amasung mahaki family na Pratibha bu control torga thami maral mayam se siraduna Pratibha gi parents na Abhishek amade mahaki imung manungi mathakta machanupi hatpagi FIR amakhak laukhatlami case asida matung tarakpada Pratibha gi mapa mamana achauba asoiba amakhak tawrami asoiba asina maram oiraga mihat asida yaukhiba mioisi hojik bail fangduna leiri amasung power sinaduna thodok sidagi nanthorkhibasu oiba yai asoiba duna karino haibadu matung tarakpa wari sidagi adum khangminasi October 8 gi numidangda Pratibha gi asiba haksang postmortem tawrami doctor mari gi teamna yamna fazana examine tawrami amasung masigi matungda fangliba report asina case asigi maikai hongan khirami report sigi matung ina Pratibha na sibagi maramsi sor fungatpana oirami report sida sidrikan mamangda Pratibha da phu saiba tawki haina palli maki haksangda chai gumbana furami khut anida blade na len khibagi dakfam taraga mari lei ngakta su athoba pot amana len khibagi dakfam ahum lei masida su natana haksangi tongan ba mafam kayada asokpa macha achoba kaya amasu lei mukna khi haibagi mawang amasu fanglami masana masabu kanjana bo hotnabada mamangda panjakriba dakfam mayamsi adum tai postmortem gi report asida Pratibha angang naupuba tha ahum makhai fare habasu khanglami report ase fangbaga police ki suspect su mayak senglami matang sidagi police na Abhishek pu custody da thamlami adubu Abhishek icham chamba accused amadi nate mahak masasi lawyer ni mapana retired judge amani mawai su judge oiduna leiribani maram asina police khongthang khudingmak cheksinna thangma mathau tarami investigation asida arana macha ama tawrubada case asigi mapangal se han khidawribani Abhishek judicial custody da thamba yanaba court ki mamangda puthoklami siguma thodok sida numit 3 di natragana numit 3 mari ni remand custody lauthanabagi ayaba police na fangi kayino hairagadi thokriba thodok sigi matangda accused gyan tana wahang pahung tawnabani adubu case asidadi yamna tonganba phibam amakhak oirami pressure yamna leibagi oirambe yai court na Abhishek pu pung 3 khak custody da thamnabagi ayaba pirami adubu thokriba achauba thodok asigi achumba asengba khangdoknabagi court na piriba matam sidi yamna tenmalli postmortem gi matung Pratibha gi hakchang imung manungda sinnakhirami
mapa mama machin manau loinamak kapmanbana phibam ama taramde asomdana pulisna Abhishekta akanba mawongda wahang pahong tawrami Prathivagi phone su pulisna laukatlami Abhishekki phone su lausalami call details message amasung online platform gi chat singi investigate tawba horami investigation asidagi fanglibasing asi Abhishekki mayokta loinamak oirami maram asina pung kharagi manungda Abhishek achumba lotuna thamba ngamlamde Abhishekna Prathiva mahakna hatpani haina musana yazarami wahang pauhangi matamda mahakna lirakliba warisi Abhishekki thamoi manungda fauriba kalakpa chakpagi wari amakhakni warisi makoi anina just oinabagi exam thanaba sem saba matam sidagi horami Prathivadi mai pakhirami adabu mahakti maithi horami Abhishek mathanda khanjarami madudi magi laibakta lawyer khak oyu haina tamlamle haiduna adubu matamgi matung inna Abhishek magi thamoida anem awangi khal amakhak on ba horoklami mahakki nupina just ki post mangondagi chawba ijat chumagi nupina henna phangba wafam sina tamna mahakki thamoibu awaba piba horoklami miyamna mangondagi henna Prathivani henna masak khangnei khalami Prathivadi miyamna just madam hairaga khangnei mahakti normal lawyer amakhakni nakal amarom dasu Prathivagi family na mahakpu yumgi mayanupa amani hainasu lobiramde wafam asinasu mahakpu nungai halamde adubu mayam sidagi amuk hendoraktuna maram amasu leiri masisu thodok asigi yamna maru oiba amasung kiningai oiba part amakhakni wahang pahongi matamda Abhishekna hairami madudi lohonglaba matung chawrakna tha ahumuk leiraga Prathivana mapuroibada nang mapa ama oidorabani aina mama oirani hairaklami October tha fauda Prathiva pregnant oiba tha ahuma khaimuk farami pau asida loinabi Prathiva haraujaba taragasu Abhishekti kaya masada haraubu nungaiba phauramde adubu Prathivadi yamna haraujarami angang asi laktrikan mahaki parents na makoi anigi luhongbasi accept tawduna Abhishekpu mayanupa amani haina yabirani khalami wafamsi Prathivana mama dasu hairami mama na machanupi uninglami somdana Abhishek mahaki thamoida nena tadaba ama faurami loina bina mangondagi post wangi haibagi wakhal warga leirikan sida angang amuk laktuna responsibility hengalaklani khalami report ki matung inna Abhishek marup mapanga koi balangba ningkha tamna hingba punsi mahing amakhak pami angang lakpa taragadi responsibility hengalakani mahakpu phajin punsinduna thambagi mawong amada lakani khalami maramasina mahakna hujiki oina angang si pamde haibagi ferep amakhak laurami aduga Prathivada angang si mangan khinaba hairami adubu Prathivana mapurobagi wafam se yaramde wafam amana amuk Prathivagi parents na mahakpu mayanupa amani haina accept tawdabana maram oiraga Prathivada mayumgi mida wari watai tawdanabasu hairami miyamgi mangda mapan thongda Prathiva just amakhakni adubu imungdadi loinabi amakhakni mahakna mapuroba makhoi anigi relationship si problem amata laitana smoothly oina chatpa mari amakhak pamlami mahaki mamana machanupi mirol le tabada ahan ba oina machanupi unaba October gi tang tarukta lakadabani wafam asi Abhishekna khanglakpada mahaki nupida yamna thina chairami wafam sigi matang dasu makhoi ani khatnarami mirol liba angang sigi wahau dasu makhoi ani toina khatnarami Abhishekna angang si hanjan manghan kinaba hairami Prathivana sukya yaramde wahau sidagi amuk October gi tang tareta makhoi ani khatnarami Prathivana sawraduna mahak Delhi da lakani hairami Abhishekna mahak ti Delhi da laiti hairami adubu October gi tang 9 gi evening da Prathiva Delhi da yauroklami Abhishek loina bibu pick up tawnaba Delhi railway station da laklami Prathiva bu car manung da famhanduna mahak ki yumgi maikaida puduna lakpa haurami mamangdagi makhoi ani saunaraga leiribani car manung da amuk khatnarami khatnaba se sum hendelakpadagi Prathiva car dagi kumhaurami aduga Kanpur da hallagi haina firep laurami ngai hakki matungda Abhishek su kari khalurabano khangde mahak sumagi car sida Kanpur gi damak lakpa haurami pung 8-9 leptana gari thoraba matungda ayuki pung 5 makhai swaida circuit house colony da yoroklami flat manungda Abhishekna changwa matam sida masase asauba amasung mahaki makhada loinabi
Pratibha leidobani haibagi wakhalsina masadu khudum sankhirami. Ihan hanba oina mahakna mafamsida leiramba driver thabak sunaba mi amasung security ngasigidi suti oire haiduna mayumda thakhirami. Masigi matung mahakna Pratibhada chaina futhaba haurami blade na loina bigi makhutta attack tawrami. Mangakta su tawrami. Pratibhana masa kanjanaba hotnarami. Pratibhagi masada fangkiba dak mayamdu mahakna masa kanjanaba hotnabada takiba ngaktani. Phuna chainaba tawbasida Pratibha laimaida turami. Abhisekna Pratibha sor honduna laibudu urami. Abhisekna Pratibhagi dupatta sina khauri charam chekhatlami. Minute kharagi manungda sor honba lepkhirami. Pratibha amasung mahaki pibuk nungda naupuriba angangi thawai chatkhirami. Abhisekta wahang pahang tawba loibaga numit simaktada pulisna mahakbu farami adubu mahaki mapa mamadi mirot oikhirami. Matung tarakpada Abhiseki mapa mama Supreme Court ki thongjilda laklami adubu Supreme Court na makoi ani Kanpur gi kota surrender tawnaba hairami. October gi tang 19 da Abhiseki mapa mama Kanpur gi kota puthoraklami. Masigi matung Abhisekna bail fangnaba yamna kanna hotnarami. Supreme Court ta Faoba bail pibinaba haijarami adubu hanjan mahaki bail gi appeal si reject toroklami. Matamdi sum haukhirami 2022 laklami. Abhisek jail da laiba chahi manga mapung fakhirami. 2022 gi April da yamna chawba ahongba amakhak laklami. High Court na Abhisek pu bail pirami haujik sumahak bail fangduna mapanda leiri. Abhisek na bail fangba asida Pratibhagi mapagi achoba role amakhak yauri. Abhisek pu police na faribasi mi hatpagi charge tani amasung hawrakpagi charge sheet tasu mi hatpagi maral ni palibasi. Adubu kaigumba case kharada law se aikoina pamliba pandam fangnaba mawong sida punaba hotnaba adum yawi. Case asidasu masimak thoklami. Pratibhagi parents ta kanagumba kharana suggestion tawklamba yai madudi machanupi na leitribasi dahej ki matangda hatkhibani haina ahen ba hapsalagadi Abhisek khakta natana mapa mamasu serak fangani haidana maramasina Pratibhagi mapana charge sheet file tawduna loikhrabasu anoba petition amuk thajinduna mihat asi own pot ki matangi kesu amuk pansilami. Masina maram oiraga mamangdagi chatharakliba case ta makhatana chathaba amuk ngamlamde. Masigi matung lockdown laklami maramasina case asigi matangda kari amata thijandana chahi manga haukhirami. Kanagumba ama chahi manga jail leiragadi mahak asi bail fangbagi right lay. Masigi matung Abhisek bail fanglami. Bail fangi haiduna mahak maral leitre haiba nate. Hojik case asi courta makha chathari aroiba judgment lakadaba watli. Ngasigi warisi chumnagi crime story amakhak nate. Nungsinaduna hawrakhiba marisina kalakpana maram oiraga mihat mipunda oina ontharakibani. Pratibha amasung mahaki bibuk nunggi angang justice phangba ngambra ngamdabra haibadu ngaiminnakiba tari. Abhisek ki thamoida yamna kalakpa ama fauraga mahaki status ki mathaki mida luhonglibasi asoiba amakhakni. Makhoigumba nupa sini nupibu suru nairaga nupa gi makhada laigadabani makhoina haibata tawgadabani khanba kanguduni yum palabadi isa yorokpa haibasi masana tabani. Responsibility lawingdragadi karigi yum palino family gi mayokta chatpasu afavanati haibasi wari kaya amadagi aikoina khangba ngami. Nungsinaba aigi apamba partner choose tawbasu fai adubu imung manung yamna strict oi tungda ayatpa lakani khalagadi makhoida hana maru oina mama oibesingda khanganbana fabra haina khanjai. Tungda chayetnaba laktanaba Pratibha si maki mapa mamana inthoklaga thambagumani awaba nungaitaba matamdadi mapa mamada pau tamjaraga wakhal ingtharibani pa mamadagi wakhalol kaya amasu fangadoribani. Yanadribani haiduna Pratibhana openly oina mahaki parents tasu wari sing kaisu haidoklamoi. Nupana amuk faradi mayam sigi darkar su leite adubu mahaki laibakta asumna tho'u tamambana makhoi anidi ngasigi taibang panse thadoktuna chatkhre haijaraga ngasigidi matang asida wari silosinjarage. Thank you everyone.